Leipa punba kholau ge update gi lokhocherake Myanmar da Jolen tanba lan yaruba thanglam piang koba Churachandpur macha ama de 25 July 2025 ta sikre ke Myanmar military junta army gi mangkraba army singi mohut sinba oina lan mi losin khibaga loinana thongna phaba junta gi lan mi da award su pikre ki singna pochai supply toramba thengnarabadi penalty oina lupa 50 fine thian gani ranyom NTL Tamenglong da chathari babana sigi mak to kanaguma mioi singna nongmada changdraba yadaba tangai fadraba potlam sing kuki singna supply toba thengnarabadi penalty oina supply toram liba transporter adugi mathakta fine oina lupa 50 gi senfam loguni haina Tamenglong headquarter da head office oina leiba rongmai naga youth organization Manipur Tefe Long Grand Foothills Ranyom NTL na akan mamong da fongdorakli Ranyom NTL na thadorok pacherol amada thasi kungumdoi da Tamenglong district ki siangai lam namdai paring bada joint traffic consultation gi mifam ama pangthokre hariba mifam adu da lawki resolution number 4 gi matung ina haujik chathari ba bana sida tongan tongan ba community sing maroina kuki traffic nongmada changdraba yadaba potlam sing supply tongna ba pubra haibadu ban sogoli amadi lup asigi volunteer sing na lambi sing da frisking tawduna check tawbi thabak lokholagani frisking tawduna check tawbi thabak lokholak pa sida kanaguma transporter sing na kuki drive sing da pochai supply tawba hakthengna na thengna bat natraga farabadi hariba nupi natraga nupa adugi mathakta action lokhatpa oina sungsoi soidena lupa 50 gi senfam fine oina logani hari Cherol aduna makata na hojik chathari ba ban sigi manung na numidang thengba hingi khudong chaba loduna transporter natraga driver chathok chasin tawbi yaroi lubasina thamlibo wafam asigi mayukta kanaguma transporter natraga driver singna anam kaduna chatharak labadi makhoi gi mathakta ningthina wahang paun chathagani kariguma mathau tarabadi hariba mioi sing adugi mathakta maral gi matugina penalty pigani haina sulupasina fongdorakli Rakhine corridor da malem gi matik mayai leraba leibak singi marakta geopolitics ki great game chathari Rakhine corridor da malem gi matik mayai leraba leibak America China amadi India leibak singi marakta geopolitics ki great game chathari haina report amana fongdorakli Myanmar amadi Bay of Bengal gi nakal leriba Rakhine corridor haina sukhangna balambi asi America China amadi India na makhoi gi khubam nungda thamhauna ba honarakibani Rakhine haiba Myanmar gi state asigi mafam ayamba leiba asi da lan horiba Arakan army na khudum chansilakrabani super power oriba leibak singi marakta chathariba geopolitics ki lan asi da Bangladesh hariba leiba asi gi achauba role amasu yauri Bangladesh na Rakhine corridor asi makhoi gi kana ba yenglaga China amadi America gi makudapi na ba honarakibani expert sing na fongdorakpagi matung ina Rakhine corridor asi mioi bagi mateng pangnabagi thabak thoramda sizinnagadabani hariba asi malengi miyamda longnam tawbani tasengna makti Rakhine corridor asi sizinnaduna America amadi China laiba anina Bay of Bengal bu makhoina sizinnaba yaba mongda sizinnanaba thawrang lakpani Karigumba Rakhine corridor asi America gi makuda takragadi Myanmar da akanba lan soidana tholakani haujiksu Myanmar da lan loisinba ngamhandraba asisu US na tohonbani thawong asina maram oiraga Bangladesh ki army amadi Mohammad Yunus ki marakta su chauna ungkhanarakhibani ha Indian military gi capabilities ta piba chauba inot amada drone amadagi mai pakna misal kapagi changeng pangthokre Andhra Pradesh ta laiba state range amada Indiana drones launch prevision guided missile ama mai pakna test pair tawkre Defense Research and Development Organization DRDO na UAB launch precision guided missile ULPGM-B3 gi trial sing adu Kurnul da pangthoki social media sizinaruduna Defense Minister Rajnath Singhana DRDO da nungai ba fongdokre amasung trial sing adu India gi missile capabilities da achauba inot amani haina singthakre India gi defense capabilities da achauba inot amada DRDO na India na Andhra Pradesh ki Kurnul da Laiba State Range National Open Area Range NOAR da UAB launch precision guided missile ULPGM-B3 flight trial sing adu mai pakna pangthokre ULPGM-B3 system gi development amasung mai pakpa trial sing gi damak DRDO amasung industry partners sing DCPP sing MSME sing amasung start up sing da nungai ba fongdokli Indian industries na hojik critical defense technologies chathanaba amasung puthoknaba tharang tawre haibadu masigi mai pakpa sina praman pire haina defense minister na post ama ek thagatki masigi mamangda DRDO gi terminal ballistic research laboratory TBRL na multiple warhead configuration yauba ULPGM-B2 puthoki ULPGM system asi combat environment sing the strategic flexibility piduna tongan makhal gi aerial platform sing da sijinnaba yanaba lightweight precise oinaba design tawbani trial adugi dama Kurnul da laiba National Open Area Range NOAR khankibadu cutting edge technologies validate thawnaba facility adu sijinnanabagi DRDO gi strategy adugi paringdani
India ki pakthok chawthorakliba high-tech testing infrastructure utuna fixed wing UAV sing amasung swarm drone sing neutralize tawkiba systems yauna range aduna handak high energy laser based directed energy weapons BEW singi mai pakpachang yeng sing pangthokre Thailand amadi Cambodia da chatanaba Indian embassy na travel advisory thokre hauji Thailand amadi Cambodia leba anigi marakta kan mamong da attack tawnarakpadagi achoba lanjau ama tholakpa yabagi phibam da lakpa aduna maram oiraga India macha sing Cambodia amadi Thailand da chatanaba Indian embassy na travel advisory thokre loinana Thailand amadi Cambodia leba ani da lairiba India macha singsu border area da chatana yamna checksina lainaba pauktak pikhibani leba anigi marakcha chathana khiba attack ta mioi Mari sikre ni fuga taruk henmana sokre hairi Trump na Gaza da lairiba Hamas ta aroiba warning tawkre report Gaza da Israel gilan mi singa lan soknariba Hamas la lobu singi mathakta America gi President Donald Trump na aroiba warning tawraduna lan loishina ba hona drabadi shibana tana atopa pambai leirui haina ki akang chawna pikre hairi Panba yabadi Israel amadi Hamas ka Gaza da soknaduna lakliba lan sida America na khanaba miyeng changduna Qatar da Lan loisinabagi damak tangkak kaya thongna wari sanahankrabani tangkak ani faubadi mai pakrabasu ahum suba tangkak yorakpada yanaraktabadagi ceasefire tawba ngamdana lakhibani US na Myanmar hunta gi mathakta thamlamba thingbasing komthokre United States na Myanmar da leingak liba military general Min Aung Hlaing amasung mahaki mapangsing da thamlamba thingbasing US na komthokre US President Donald Trump pu singtharaduna Myanmar gi military general Min Aung Hlaing na Tariff komthong na bawafam phongdokraba chaiwol ani gi matungda Trump administration na Myanmar military gi mathakta thamlamba thingmasing komthong na ba firef lawkhibani Human Rights Watch na phongdorakpa wafam amada US ki policy na Myanmar military gi mathakta athingba kya thamlakhiba sina Myanmar military gi makok thongbalu chingba da kham thengna awaba mayok na ki hai ki Kumja 2021 na Myanmar da miyam na khallaba laingak military na ku tawduna inthu ki amasung mioi bagi mathakta Crime chathaduna mihan mipun chathaki haibagi marala US na Myanmar gi military luchingba singi mathakta athingba kya thamlakhibani hairi US Treasury Department na phongdokiba warol amada US na thingba komthokraba Myanmar military gi luchingba sing adugi manungda KT Services and Logistics amasung madugi founder Jonathan Mo Kyotung MCM Group amasung masigi mapu Aung Hlaing U Suntech Technologies amasung masigi mapu Sit Taing Ong amasung atopa mioi khara suyawi President Joe Biden gi lenga ki matamda kumja 2022 gi January da thing matham ki list singi manungda KT Services and Logistics amasung Jonathan Myo Kyaw thungsu yaw kibani tha segi kun taraga ma thoida Myanmar bu lenga liba military general Min Aung Hlaing na President Trump ta tarif hantana ba haije kibadagi US na khongthang si lorakibani Pakistan gi army chief Asim Munir China gi makhuta ikai banangkhre Pakistan ki Army Chief Asim Munir China ki makhuta amu khana ikai banangkhre haina phongdorakli panbe yabadi Pakistan ki Army Chief Asim Munir amadi China ki Foreign Minister Wang Yi ga unakhiba amada Asim Munir da Pakistan da lairiba China macha sing Pakistan gi leingak amadi Army na ngak sen mangamdre haina ikai ba pirakhibani panbe yabadi Pakistan hariba leba asida China na lan gi khusu khulai kaya mateng pangbaga loina na laiba asida $1 billion kaya gi gamlaba senfam thada duna tongan ba project paikhalibani project sing asigi manung chana Pakistan da hojik China gi engineer kaya thabak suduna lakhibani adubu lalhauba singna China macha sing halakhibani haidi Europe amadi Russia laiba ani gi marakta chawbalanjau tholakpa yabagi kiba leire Europe amadi Russia laiba ani gi marakta chawbalanjau ama tholakpa yabagi kiba chawna leire haina expert singna phongdoragli Russia ki media ki report asagi matung ina Europe ki NATO da yariba laibak singna Russia da nuclear ki khulai na landarakpa yabagi phibam da laiba urakpadagi President Vladimir Putin na mahaki citizen singna NATO ga lan tholaklabadi lokhat kadaba cheksin thorang hojiktagi lokhatuna sem sadun leinaba khangankre karigumba NATO na Russia da nuclear bomb sijinaduna landaraklabadi madugi chapchawa paukhum pigani haina Putin na sufongdorakre Cambodia amadi Thailand laiba anigi marakta lan kangkhalakkhibadagi Cambodia ga lonaba district 9 da Thailand na martial law lauthokre Cambodia amadi Thailand laiba anigi marakta lan kangkhalakkhibadagi Cambodia ga lonaba district 9 da Thailand gi acting prime minister Pumtham Wechaya China martial law lauthokre Thailand gi army commander amana phongdorakhibadagi matung inna Cambodia na makhoi gi leijariba power sijinaduna Thailand gi lamda changsinaba honarakre adubu Cambodia na tawrokliba lalong ase Thailand kaidongai da mai pakhalloi karigumba lan gi mathau taraklabasu Cambodia ga lan soknagani haina su phongdorakre report asegi matung inna Thailand na Cambodia ga loina ba lamsingda Laiba makhoi gi micham miyam da thuba matam da
ꯃꯐꯝꯁꯤꯡ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤꯗ ꯀꯥ ꯍꯦꯟꯅ ꯃꯤꯁꯤꯃꯤꯅ ꯌꯥꯎꯗꯅꯕꯒꯤꯗꯃꯛ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯤꯆꯝ ꯂꯥꯈ 1.38 ꯂꯣꯝ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯥꯏꯂꯦꯟ ꯒꯚꯔꯟꯃꯦꯟꯠꯅ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯊꯥꯏꯂꯦꯟꯗꯅ ꯀꯝꯕꯣꯗꯤꯌꯥꯗ ꯂꯥꯟ ꯁꯣꯛꯅꯕ ꯄꯥꯝꯈꯤꯗꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯕꯣꯔꯗꯔꯒꯤ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯝꯕꯣꯗꯤꯌꯥꯅ ꯅꯝꯐꯨꯗ ꯊꯥꯏꯂꯦꯟꯗꯒꯤ ꯂꯝ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟ ꯁꯣꯛꯅꯗꯕ ꯌꯥꯔꯛꯇꯕꯗꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯀꯝꯕꯣꯗꯤꯌꯥꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯆꯌꯦꯠꯅꯕ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯂꯒꯗꯤ ꯃꯂꯦꯁꯤꯌꯥꯗ ꯀꯝꯕꯣꯗꯤꯌꯥ ꯑꯃꯗꯤ ꯊꯥꯏꯂꯦꯟꯗꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯏ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯊꯥꯏꯂꯦꯟꯗ ꯑꯃꯗꯤ ꯀꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯑꯁꯤ ꯄꯨꯟꯅ ꯀꯤꯂꯣꯃꯤꯇꯔ 1400 ꯂꯣꯝ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥ ꯑꯃꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯌꯦꯠꯅꯕ ꯂꯩꯕꯗꯒꯤ ꯂꯥꯟ ꯑꯁꯤ ꯊꯣꯛꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ 2008 ꯗꯒꯤꯅ 2011 ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯂꯥꯟꯗꯁꯨ ꯂꯩꯕꯥꯛ ꯑꯅꯤꯗ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯅꯤ꯫